Leiriba Ukhrul gi police team Louthokpa Yaroi Haina Moirangpurel MEIRA PAIBI KAYANA Wakat Khongjang Changsinkhre ngasigi Wakat Khongjang aduda saruk yakhibi Moirangpurel MEIRA PAIBI gi advisor Litan Them Ongbi Devalana Phongdokhibada Ukhrul gi lakwa police team na Moirangpurel gi akoiba ngaksen bada natana awa ana kaya da saruk yaduna lakli matam kuina lau uba yadana leramlaba mafam kaya Makoina ngakpi senbiba asigi matengna khunja singna maning tamna lau suba ngamlebani hairiba Moirangpurel Da Leiriba lofam sing ase Louthokpa yabu matamsu oiba natte makoibu mafam asidagi lauthoknaba gi wafam lagliba se yaningde hairiba police team ase khunja kayana lau sing lokpagi matam adu faubadi lauthokpiganu amadi matam koina thingjinduna lakpa ration money adubusu thingbidanaba appeal tauki lonana khongjang aduda kul ngakliba police sing Louthokpa Yaroi haiba kholau kaya lauki Moirangpurel khongjang sida Ukhrundagi police team ama leiduna akoigi awana kayada saru yaminare lamu singuba kayada moina mateng pangbidina akoi lausing uba ngamdana leirakpuse moigi matengdege khoi hoji lausing uba ngamle ado hoji sumu lausing lokko matamju oidri mokoi bu lokthokane haibagi ama muglae aduna yaragadi makoi sing ase lauthokpiganu akoi lausing lokpa ngamdri hawdi makoi lehembiu tangai phadana lauthokta yade hairagaju akoi mama ama oina akoi gi icha sing ase mafam chaba tampaki lamda oro mafam chaba mafam amada thambiyo aduga mamangda moi gi ration mani thingduna lai ado moi thingakpajiju akoi Moirangpurel pajasing akoina mogi kano sen khai thumai tangrodana moi gi ration mani akoi mateng pangdana lai hojiksu sarkar ge maikaidagi moi gi ration mani asi thingbiganu aduga mokoi bu lokthoktanaba haiduna akoina